Decoding the present, a holistic study of Manipur's socio-political realities, Haiba Hiramda SYMPOSIA among LILONG HAOREIBI College ki auditorium da PANGTHOKKHRE, United Meitei Pangal Committee UMPC Manipur International Youth Center MIYC amadi People's Progressive Alliance Manipur PPAM na sinduna pangthokiba symposia to the UNLF ki former chairman RK Sanayay mana moderator oiki loidina iminem culturologist Ningthauza Lancha DM University Department of History ki Associate Professor Dr. Said Ahmad, Indira Gandhi National Travel University Manipur Regional Campus Department of Political Science ki Associate Professor Dr. Homen Thangzum, DM University ki Department of History ki Assistant Professor Dr. Malem Ningthauza na hendok thoidok laba wangangroi sing oina wangaki symposia ki tharamadda ima ki maira ki President Thoksom Sujata People's Progressive Alliance Manipur PPAM ki convener MC Meetei amadi UMPC Manipur ki President Alhas Maulana Muhyiddin Mazahari Nadais member oina saruyaki tharamadu ki nungi warol pibada UMPC Manipur ki General Secretary Reis Ahmad Tampak na hai lamdam asigi itihas ka sagon naduna nungsi sanana laiminaraklaba Furupsa kaya gi marakta amaga khaibung tahan ba yaba wafam kaya social media da hunarakpa ngangnarakpa si yamna laibak thibani mapandagi amadi manungdagi wari kaya na ekhoi masen gi marakta nungsinna handanaba hu kapsilakpa wafam singda yungfam oiraga social media gi lan ama torakpa si yamna nungrang ningai ni Maramasina Manipur ki puwari masakhangba ekhoi kamdauna hauraki kamdauna hingminnagani haiba sengba masakadu Manipur ki mafam sinba thungna laiminari bai khoi khudingma khangminnabagi khudong chaba adu lominnabani hu puba social media ki war asidagi miyamna lafna leibiu historian ki saklon loriba aduga hu kamsinba miyoi kangluf khara aduna su I masal marakta nungsina danaba apunbagi saktam thugainaba makhatana khonabiganu isu asi makhatana thoktanaba faminaduna khana nainaduna warashin purakmina si haina Reis Ahmad Tampakna makhataki lamdam masida laiminari ba furupcha singi marakta amana amabu narrative ki warama tawsilakpa maduna khwaidagi maruwaina ngasigi algorithm gi achobo thudang lobiriba social media in the name of like Facebook, Instagram, WhatsApp, hairiba through dagi amana amabu nungsinadabagi madugi who comes in rakwa venom comes in rakwa masina maram oira kanda hairiba organization ahum maruwaina MIYC UMPC amadi PPAM na masigi tanja sida Manipur gi kaching koya thungna maigi khuding maki pulse bo nihun nasibo sapchana khangba ahingba asiba leiriba mayam sing Manipur karam horaki masigi integrity gi oiba assimilation kamaina tawbono jati bijati chingbi tami karmaina leigadabano haibagi sapchana khangba ekhoi pol hone kai khumnajariba aduga matamamagi United Nation Liberation Front Hairiba UNLF ki chairman Wabiramba Haujina Pothaduna Leiraba Pabung RK Sanayamagi Lising Makada Ngasi Ekoi Symposia Mapangthok Sabani Hairiba Symposia Sigi Ekoi topic si Decoding the Present, a study of Manipur's socio-political realities Haiba Asigi Hiramasida Ekoi Akanga Hai awareness some Werani Maramdi Masina Achoba Ekoi Lamdam sida pamiba tongan ba import torpa ideas mayamdo Manipur ki sanctity du thugai ba ngamdana ba high organization amadi khoi ga chatmin nari ba mayam singa sin hotna khiri hotna jari amadi hotna duna lakhi bani haiba wafam sisu ga sigi bidia singi thongge khoi thamjari loina makha tarak pada khoi lamdam masida maruwaina mioi kharana kanglup kharana group kharana Manipur gi sahi cha kaya Samga Sagalaba, Adumba Shanti, the Tugaina, Hotna Biganu, Loina Mapung, Mitei Pangelgi, Nahasing, social media, Katnaba, Launaba, Bihar Kaibo, Hiwata, Seasonaba, Ekoi Lerak Labani, Lakigani, Ekoi twice in Hingi Poba. Lamdam Masiga Makta Tawaya, Kudimak, Suron Toki, and have wapam to su. Media Tonga Kanza. Thank you. The history history da committee ba mo sing lo da ta
history long tangkapsing paraga fotowa from Tandiramne adu masih sampai koi dah tuli buat train nama koi ni kononasi sa koi history si mang besar kita ni Armenia si kau jangan koi ada progress jatuh macam besar kita ni adu masih se lain sistem sini dia ni so democracy democracy na kamu multi party democracy constitutional people right ki adagi for menyama ko ini kali ada ambil wakam dah kalau ID itu wakam dengan si kenapa so ini menyam amalan sini ada amalan kenapa amalan kenapa menyam saya masih seperti itu menyam sini accept bahwa Manipur pun Manipuri history